SI Shahjahan Mihatka mari Leinana JAC Semkhre Asiba Hakchang Loukhiroi hairi. Ngasi ayuk pung 8:30 tabada Jiribam district ki manung channa leiba mongbong da hangba police outpost amagi commander oiba Manipur police ki sub inspector MD Shahjahan Mihatka laiminaba police constable amana nongmaina kaptuna hatkiba mihat adubu condemn tawrakpaga loinana JAC Semkhre Leinana Shahjahan gi Asiba Hakchang Loukhiroi haina JAC na fongdorakli. Mihat aduga mari Leinana ngasi nungthil yairipok tawpok pida leiba laikhidraba Shahjahan gi yumda pangthokpa paumi singa unaba amada JAC gi convener makak mayum Faya Safar na fongdorakhibada ngasi ayuk pung 8:30 tabada yamna nungaitaba thodok amada hauzik Manipur gi oiriba fibam asigi yenglaga Jiribam district ki manung channa leiba mongbung da hangliba police outpost ta post commander oina posting leiba Manipur police ki sub inspector MD Shahjahan Mihatka laiminaba police constable amada red zone area da leiraga duty ningthina tawde haina ngangba sairubada constable aduna yamna nakpa mafamdagi nongmaina kaptuna hatkiba asi yaningdaba fongdokchari. Mihat asi cold blooded ta constable aduna 303 rifle amana kaplaga hatkibani. Mihat asiga mari Leinana ngasi yairipok tulihal tawpok pida leiba clubs organization ahal laman amadi mairapaibi sing yauna kupna khanaraba matungda JAC against the cold-blooded killing of MD Shahjahan Sub-Inspector Manipur Police Mongbung Police Outpost Jiribam District haiba asi semdana local MLA TH Shyamkumar gi khuthangda Chief Minister N Birenda memorandum ama pisingani amadi JAC gi maikaidagi thamba demand sing Chief Minister N Birenga faminaduna wari sanadriba fauba SI Shahjahan gi Asiba Hakchang Loukhiroi haina convener Faya Safar na makhatana fongdorakhi. Panba yabadi Andro Police Station gi manung chanba yairipok tawpok pidagi SI Shahjahan apokpa laikhidraba MD Ibocha ngasi ayuk pung 8:30 tabada mahaki posting mafam Jiribam district ki mongbung police outpost ta mahaka laiminaba police constable Bikram Akoizam apokpa Akoizam Dhananjoy na nongmaina kaptuna hatkibani. Akoizam Dhananjoy Imphal East kin harup pangong makhongdagini hairi. SI Shahjahan gi thabakta panba nongmai maru ama tunglomda faudokhi amadi thodok adu hek thokpaga Shahjahan Jiribam district hospital da pukhatuna laikanakhi. Loinana mahakpu nongmaina kaplam liba Bikram su Jiribam police na fagatle hairi. Nungaitaba thodok ama si November gi tang ani si ayuk ki pung 8:30 ta matamda Manipur police ta sub inspector oi laiba MD Shahjahan yaipuk tuli health tapu pidagi mahak asi hoji leba ki leriba irang asigi yenglaga situation asigi yenglaga Jiribam district ki manung dalaiba mongbung outpost ta commander oi laiba aduguma sub inspector amani mahak asi ngasi khanghaudana mahaki makha dalaiba constable amana duty tawde red zone jaga da leiraga duty fajana tawde fajana leite haibagi ngangubagi chairubagi damak point blank range ta cold blooded ta mahaki constable dugi nongmaina kaptuna ngasi hatkibasi koi yam nuthi condemn tawi yam nungaitaba thodokni masiga mari Leinana ngasi koi yaipuk tuli health gi club organization sing amadi ahalaman sing mera paibi sing punna hamin naraga khanara matungda koi JAC makak seme JAC against cold blooded killing of MD Shahjahan Sub Inspector Manipur Police Mongbung Police Outpost Jiribam District haiba JAC ma ai sana convener oiraga mioi 13 na saba JAC makak seme koi ngasi honorable CM da koi kendra sigi MLA TH Shyamkumar gi khuthangda memorandum ama bisanjaragani hairiba memorandum asi koi simasida sai koi gi JAC gi charter of demand koi thamjagani haiba charter of demand singa mai Leinana honorable CM na JAC ga punna phaminaduna wari sanaraga koi wakhal men tandri phawbadi hairiba ngasi gi thodo asida laikhidraba koi yamba MD Shahjahan Sub Inspector Manipur Police ki Asiba Hakchang asi Loukhiroi haibasima JAC gi maikaidi thamjari.